Torbung Bangla da Kuki lalhouba singi mongpham oihanba yaroi haiduna Ngasi yamlaba Meira paibi shingna Mapham tamna thomjinduna changshinkhiba khongjang aduda Central Force shingna Ka-Henba Phu Cheibagi Thabak chatharakhiba Yaningdaba Phongdoktuna Manipur Governor Anusuiya Uikey Banglaw da tamna thomjinduna Manipur Central Force shing louthoknaba takshinkhre Meira paibi singi mihut ahumna Manipur Governor unaraba matung paumi singda wa ngangladuna all yaripok apunba imalupki Secretary Matouleibi Maibam na hai Ngasi changshinkhiba khongjang aduda masing yamlaba ima kaya asok apan nanglaba Kukigi nupi amata soktaba kamdaunano Mapham aduda changshinkhiba ima singda Arif amadi Central Force singna nupini haiba thidana tamthina furakhiba amadi valve wire da electric current thajinduna ima kaya maina chinghanduna wantha hanbana chingba thawong kaya chatharakhiba asina miyamna Central Force sing asi kuki lalhouba singa chatminarabra haibagi chingnaba lei haiba wafam sing asingani ngasi Manipur Governor masamak unaduna paudam luba matamda Governor na mahakapuna Torbung Bangla gi Mapham da changtuna yingsinminasi haina thajaba piraki haina makna makhatana phongdokhi अकोई सेंट्रल फोर्स से सुंगथम थंबिरनु मैडम हाइबा से थमजरमगा अकोई होजिक मा मसा खितंग मा होजिक अनवेल ओय हाय को लाई हौक तवे हाय अदुना मा होजिक नोंमनि नितंग मतम लौजगे मा फोन सोइदना अकोई कांटेक्ट तौरके अकोई गे चमिनरगा तोरबुंग द लेबा सिचुएशन जी मिनजे हायरे अकोई गी रिक्वेस्ट से अकोई थमजरि मे मंगोन डिमांड दे सेंट्रल फोर्सेस सिंग अमता लौथोक पिग्रो अकोई मोय द थाजबा सुंगले लेत्रे मोय अकोई बु डिफेंड तौ बिगदरा हागा अकोई द मोय ओट पनैबा फुरक पचरक नुपि ने ngang ने खंगदबा लिचा छाजत मयाम चलक पजे अकोई खांगा येंगा लेबा ngamoroi मोय जे लौथोक पिग्रो मोय गी मोत अकोई स्टेट फोर्स ओने सिनबिरो हाइदना कोई थमजरमे अखोई मथंग अखोई जिक चीफ मिनिस्टर की ऑफिसर कोई चटकनी मंगोन जो चमानबा डिमांड जे कोई थमुनी अखोई हाई रुनिंग असिगी दमकता अखोई मसिगी दमकता कोई सिरजो कोई सिरनी हाइबा हिंगजु हिंगमिनरजी सिरजु सिमिनरजी हाइबा खलोंगलो कोई इमा इबल सिंग जे पुन लाकमिनजबनी मे